Lamphel Sanaleithel lambi Max Office manakta bolero tongduna lakpa shakhangdaba khutlai paiba meoi kharana Nupa ama Khubom Da Nongmei na Kaplamle Shoklaba Meeoi ado shakhangdaba shing aduna Shija Hospital ge get Phaoba Thinbiramle hairi Thodok ase ngasi nungthel pung 2:30 taba adwaida Imphal West District ke Lamphel Police Station na konba Lamphel Sanaleithel taba Max Office yauramdai manakta thokibane Thodok aduda Shoklaba Meeoi adugi maming Wakabam Nelson Chehi Kuntaruk Apopa Nimaichan Kawe Tagyal Kongbal Thodam Lekai Degini Hairi Mahak Kanana Kari Maramge Makongda Nongmei Kaplambano Haiba Chap Chana Kangbangamtre Mahak shakhangdaba shing aduna Lamphel ge jaga amadage faduna puraklaga mahak na tonglakpa gari dage kumtha halaga yet thangba Khubom Da Nongmei maru ama kaplaba matung shakhangdaba shing aduna tonglakpa bolero aduda hapchilaga Langol da leiba Shija Hospital ge geta thamlambani hairi Thodok adugi pau hek phangbaga Lamphel Police Station ge OC laklaga asokpa Nupa adugi statement lokre Thodok asiga mari leinana Lamphel Police na case ama lokhatpaga loinana thigatpa hokre haina pawa sina makhatari